अहानबद मरोइब पाउ एक्साइज डिपार्टमेंट की थबक थौरम सिंगदा सिजिनगदबा महिंद्रा बोलेरो कैंपर मंगा चीफ मिनिस्टर वाईखेम चाना फ्लैग ऑफ तौदुना डिपार्टमेंट पुशिनख्रे अमदी तरामंगा सुब जर्नलिस्ट स्पोर्ट्स मीट सेंगलब कंगला लाइफम लेंदगी मैरा लौदुना होदोख्रे खुरुमजरी ISTV पाउमियंग ताबीरी बसिमुतराम नोकचरी हौजी पाउ संदोकन पिजरी एक्साइज डिपार्टमेंट की थबक थौरम सिंगदा सिजिनगदबा महिंद्रा बोलेरो कैंपर पिकअप मंगा चीफ मिनिस्टर वाईखेम चाना फ्लैग ऑफ तौदुना डिपार्टमेंट खुशिनख्रे चीफ मिनिस्टर की बंगलोदा पांगथोकपा गाड़ी सिंग फ्लैग ऑफ तौबा अदुदा MLA सिंग अमरी डिपार्टमेंट की कमिश्नर यावना मकोक थोंबा ऑफिसर सिंग सुसरुक याखे ngasi flag off tawkiba gari manga asi tadubi amadi lairoching excise station tadubi excise station nambol excise station zone 2 amadi zone 4 da pigadaba gari singni ngasi gi gari sing adu flag off tawbaga mari leinana chief minister Waikhem Chana ngasi flag off tawriba gari sing asi Manipur gi tongan tongan ba district sing da lo na yadaba mawong da yoliba yu sing phagat pada sijinana bani haina phongdokhe vehicle kra sudah labthari do illegal liquor ai tare mado me am do phagat pada acho mateng ma pangna buri sir makhatara sir excise department ngasi gari sing flag off tawba duga mari leinana excise department ki assistant commissioner NG Rajesh na gari sing asi state plan gi senfam dagi Manipur lengak na leibani Mahindra Bolero camper pickup manga asi 2023 da liquor prohibition act लौथोखिबा अदुगा मरी लेनना यू योनबा अमदी यू पुसलकपदा नियम अमगी मखादा निंगथीना तौबा ngamnaba गारीसिंग asi सिजिननबा लेबनी हाइखे सिगी कोई पोलेरो पिकअप मंगा सिना एक्साइज की ओइना 23 दा प्रोहिबिशन लीगल कोई प्रोहिबिशन लिकर की लिव अप तौखिबा ama aduga leinana koi da controlled manner da Manipur da yu yonba amasung yugi to pusat lakpagi mong da koi controlled manner da tawak ngamnaba enforcement tawak ngamnaba excise ki station mayam leiriba singsida kari sing asibu khoina pijaraga moida aidi kenogi mobility gi chingdabu oire daga tamdabu oire chatpada enforce tawada mating pangnaba gi oina maru oina leijabani excise ki oina khwaidagi oina society basi hojiki recruitment haida staff se mi chatre ka taruk lega da manung da hojik lega basi mi chamaga taraga humdoi kaktani haibadi around 15% pulap kyun ta pulaga aduna staff yam wat pat maramna enforcement da su yam da kudong chada ba moy adu state government na the mamang is hida koi notification ama thok tu na laikre adu matam athuba da adugi kano recruitment makha dong kon process tawbirakani haibagi tazaba leje All Manipur Working Journalists Union Amjuna Sinduna Taramanga Suba Journalist Sports Meet Chenglaba Kangla Laifam Lendagi Maira Logduna Hodokre Kangla Dagi Maira Logduna Rims ki Director G Sunil Kumar Sarmana Torch Bearer Oiduna Paumi Singa Loinana Khwairamban Ima Kaithelgi Samu Makong Fauba Laklaba Tungda Major Khulda Leiba Manipur Press Club ta Laktuna Maira Chukatuna Journalist Singi Chahi Asiga Sports Meet Hodokhe Press Club ta pangthokpa sports meet hawdopagi achamba thoram adu da Rims ki director G Sunil Kumar Sharma Amju ki president Asem Bhakta Editors Guild Manipur ki president Khogendra Khomdram senior journalist Irengom Arunna president member singone saruk yakhe CSC ki taramanga suba journalist sports meet ki athoi ehen sangdamna ba asi lakliba March ki tang mari dagi hawduna hawna athletic volleyball table tennis badminton chess football amadi cricket masana singda tongan ba media house ki Paumi Singna Saruk Yagani. Thoromaduga Mari Lenana Amjugi President Asem Bhaktana. Sathagadoriba sports meet asida nungshi sanana sports ki spirit ngakna sanaminase Amjuda Mateng Pangpagidamak Mahakna Rims ki director G Sunil Kumar Sarma Bosu Thagat Pafungdokhe.
ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯇꯔꯥ ꯃꯉꯥꯔꯛ ꯁꯨꯕ ꯀꯩꯅꯣꯅꯤ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁ꯭ꯄꯣꯔꯠꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯇꯧꯈꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤ ꯃꯊꯪꯗꯗꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯀꯩꯅꯣꯝꯁꯨ ꯇꯧꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤ ꯃꯣꯏꯒꯤ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯇꯧꯔꯝꯕꯗꯨ ꯑꯩꯈꯣꯏ ꯆꯠꯂꯤ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯑꯃꯨꯛꯇꯪ ꯇꯧꯁꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯈꯟꯅꯕ ꯂꯩ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯃꯊꯪ ꯀꯩꯅꯣꯗ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯧꯖꯒꯦ ꯑꯗꯨꯃ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯁ꯭ꯄꯣꯔꯠꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯁꯥꯟꯅꯃꯤꯟꯅꯁꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤꯅꯤ ꯑꯩꯈꯣꯏ ꯁꯥꯟꯅꯗꯣꯏꯁꯦ ꯅꯨꯃꯤꯠ ꯃꯔꯤꯅꯤꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯃꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯁ꯭ꯄꯣꯔꯠꯁꯇ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯃꯌꯥꯝ ꯁ꯭ꯄꯣꯔꯠꯁꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯕ ꯃꯌꯥꯝꯗ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯖꯤ ꯁꯨꯅꯤꯜ ꯀꯨꯃꯥꯔ ꯁꯔꯃꯅ ꯖꯔꯅꯦꯂꯤꯁ ꯁ꯭ꯄꯣꯔꯠꯁ ꯃꯤꯠ ꯑꯁꯤꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯈꯤ ꯄꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝꯗ ꯄꯤꯛꯆꯔꯕꯁꯨ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯂꯤꯝꯄꯤꯌꯟ 14 ꯄꯨꯊꯣꯛꯈ꯭ꯔꯕꯅ ꯄꯔ ꯀꯦꯄꯤꯇꯥ ꯁ꯭ꯄꯣꯔꯠꯁꯇ ꯌꯦꯡꯕꯗꯤ ꯃꯅꯤꯄꯨꯔ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤꯁꯨ ꯍꯛꯆꯥꯡꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯩꯇꯅꯕ ꯁꯣꯏꯗꯅ ꯐꯤꯖꯤꯀꯦल एक्टिविटीदा मतम खर कायथोकपियु रिम्सना जर्नलिस्टसिंगदमक फ्री हेल्थ कैम्प अमसु अथुबदा सिल्लगनी हेल्थ सेक्टरदसु मीडियाना खर हेना फबा रिपोर्टिंग तौबिनबसु डायरेक्टर नापिल तौखि इसागी वैना नोंगदा एटलीस्ट पुंखाय अमा कायथोगा अदगा मची ओइबा चिंजाक अदगी निसा याम चाबीदबा रेगुलर एक्टिविटी हाफ एन आवर तौबदा दुम लैना लैरोइना खंजे हेल्दी बॉडी विल लीड टू ए हेल्दी माइंड सोसाइटी सिदा मीडिया की रूल्स याम चावबनिना अखोई ngasi लाइफस्टाइल डिजीज अदगी अखोई नानरइबा अखोई ओबेसिटी बाइरो हाइपरटेंशन मयाम मीडिया पुन्ना अखोई प्रजादा पाउसी होन्नबा अदुगी मतेंग सी अखोई कोलैबोरेट तौरगा मतम की मीडिया की फ्रेंड्स सिंग खरा चावने एग्रेसिवली तौबियु लमलाई केंद्र के एमएलए के सिबोम सागी मियेंग मखादा नोंपोक हैरोकता सेमगतपा फिट चहुम सांगबा फिट चामगा मरफु पाकपा सानाबुंग ngasi संगाख्रे संगाबगी थौरम अदुदा बीजेपी लमलाई मंडल की प्रेसिडेंट एल श्याम नोंग्रेन चिंगनुंग खोक जीपी की हानगी प्रधान एम बिलाशिनी नोंपोक हैरो की हानगी वार्ड मेंबर एल गोपेन चिंगबन सरुक याखे थौरंगा मरी लेनना एमएलए के सिबोम चाना स्पोर्ट्स की खुथांगदगी हौरक्लिबा नहासिंगदा थक्सी खासी तंबिनबा तंजा लौबिनसे मतम अमदा मदक थोंगबसिंगदा वा हंगतना ngangbagi चटनबी लेरमदबा लमदमा सिंघासीदी मथक थोंगबा अहलसिंगना हाइबा वा ताबिद्रे थक्सी खासी लेत्रबा लेबाक अमता चौखटपा ngamde अखोइगी लमदम असि साखट हनगे हाइरबदी थक्सी खासी लेबा लेबाक अमा हाना ओहेनबा तंगाइ फदे हाइखे बहुशादी मसीगी थक्सी खासी याम नाइना चलमेबा को अहल लमना हाइरदिने फनेमना अहल लमना ngaइखो हाइबदा माना हाइनिंग बगासु लेपतोइने सुमाइना चनरमबगी थक्सी खासीसु अमता लेरक्तरे होजिति को मथक मखा लेरक्तबा अदुना मान तौनिंग खोनिंग तौरिसे मसी यामना नुंगांगनिङाइनेबा अखोइ जातिसिगी ओइना यामना हयेंग चाउना मांगजबा मो ओइरकदोइनिको थक्सी खासी लेतबा जाति अमता चाखोटबा यारो पृथ्वीदा चाखोलिबा लेबाकसिंग जातिसिंगसे यमो यामना थक्सी खासी लेबा को अदुगा मथक मखा खंगबा अदे माना थौगदबा मथौ मसक खंगबा मतम मांगहनदबा होनबा कनबा खांगबा कनबा अदुगुंबा जातिसिंगनेबा 1891 की अरोइबा सरुकता मणिपुर की निंगतंबा ngaknaba ब्रिटिश थेंगनाखिबा खोंजोंगी अकनबा लानफमदा थवाई कटख्रबा अथौबा पौना ब्रजवासीगी अरोइबा मथौ मंगम पांथोखिबा मफम मोंगफम असि सेंगबा सागतपदा कनागुंबा खरना अयत अपन पीदुना सेंगबा सागलिबसि असिदा मतम थेंगथहले मरिलैनबा सिंगना मियेंग चंगबियु हाइना अरापटी मनिंग लेकाई यूथ डेवलपमेंट एसोसिएशन की प्रेसिडेंट युमखाइबम बिमोला मैथैना ngasi arapti maning lekai da leiba yumkhaibam hiden da pangthokpa pawgi fam da phongdokre pawmi singa unaba aduda pawna mongfam maira paibi lupki thawuba singsu saruk yakhe yumkhaibam bimolna makhatana haikibada arapti maning lekai da leiba yumkhaibam hiden da leiba pawna brajabasigi mathau mangam pangthokiba mongfam asi sei kayagi mamangdagi matam gi lengakta sengba sagatna ba taknaduna lakhe adubu mongfam asi kanagumba amatana sengba sagat pikide हंदक इनर मणिपुर पार्लियामेंट्री कॉन्स्टिट्युएंसी की एमपी अंगोमसा बिमोल अकोइजमना मा की लोकल एरिया डेवलपमेंट फंडगी हौजिक हौजिक मोंगफम असि मतमगा चुनाबा मओंगदा सेमगा सागलिबा असिदा मासक खंगदबा मियोय खरना थबक सुरिबा सिंगदा अकिया खंग पीदुना थबक थिंजिनबिरे
ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯦꯟ ꯆꯣꯡꯂꯤꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ 1891 मनपुर की अरोब नितम ngaknab ब्रिटिश का अकनब लांथेंनखिबदा थवाइना पोंथा ओइखिबा अखोइगी विधौ अथौबो पाउना प्रजवासीगी अरोब मथौ मंगम तौखिबा मफम अदुनी मागी मोंफम असी सेमगत सागनब होनबदा सही कयागी ममांगदगी मतम मतम की लेंगाक्तुदा अखोइना सेमगत पियु सागत पियु हाइदना कयारग हन्ना हाइजबदा सेमगत पिरखिदे सागत पिरखिदे अदुबो ngasi इखंग खंगौदना लोक सभा की MP ओइबिरिबा डॉक्टर बिमोला कोइजमना सेमगत पिरि सागत पिरि मसिदैसिदा करिनो कदाइनो मफम रंग सुखंग खंगदबा कनागुम्बा खरना सिगुम सेगु सागतपसी अपनबा अयतप पिबिदना तोपलमदगी लागा थबक सुजरिबा सिनमिसिंगदबावबा अकनब थ्रेटन तौरबा पुनमक्से मसिगुम्बा तौरिबसिंग असि लेबाक मियामना खंगबियु मियेंग चंगबियु अखोइगी लमदमसिगी CSO मैम मियामगिदमक चेन चोंगदना कथोक्तना मसागी ओइजबा थादोक्तना होनबिरिबा मियामगी लुसिंगबो ओइदना असो असोबो इशू कयादा सरुक याबिदना होनबिरिबा CSO सिंगना मसि मियेंग चंगबिरगा सेगुत सागतपसिदा मतेंग पांगबियु हाइबो वाफमसि थमजरी इकाई खुमनबगी मसक ओरबो ऑनरेबल MP लोक सभा की डॉक्टर अंगमचा बिमोला कोइजमना माना सेगु सागलिबा अदुगा अखोइना मसि सेगु सागतपिनबा हाइजरिसे अखोइसि लालब्रा हाइबो वाफमसि मियामना मियेंग चंगबिबगा लोनना लाली नत्रगना चुमी सेंगुटकदबनि हाइबसि मियामगी कमेन्टसु पामजै। कंगलेपाक स्टूडेंट्स एसोसिएशन KSA सिंधुना मार्च 3 फाउबा चथगदबा 13 सुबा कंगले मेगा स्पोर्ट्स फेस्टिवल ngasiदagi mapal kangjebungda hodokre मेगा स्पोर्ट्स फेस्टिवल hodokpagi thoramda kairau kendra gi MLA Lorembam Rameshwar Mitei KSA gi president Sharam Hemjit Maitei यास के सेक्रेटरी नाउरेम प्रवीण ऑल यारिपोक ईस्टर्न टिम्बर्स मर्चेंट एसोसिएशन की प्रेसिडेंट थिंगुजम रामेन चिंगबा सरुक याखे ngasiदagi hawriba sports festival asida KSA ga All Manipur Football Association Amphaga kusamnaraga 13 suba Kangleipak Football Trophy All Manipur JV Association AMCA ga kusamnaraga 12 suba Kangleipak JV yendamnaba Huyel Lalong Thangtai Association Manipur HLTTAM ga kusamnaraga 8 suba Kangleipak Thangta Championship Athletic Association of Manipur AAM ga kusamnaraga 13 suba Kangleipak Marathon Race Manipur Kang Association MKA ga kusamnaraga 13 suba Kangleipak Kang Trophy amadi All Manipur Mukna Association Amaga kusamnaraga ahanba Kangleipak Mukna Championship pangthokani hari ngasi ahoba nimitta KSA ga chatminaba luptara mariga Mannywood Club Manipur ga exhibition football match ama sanake thorangamari lenana MLA Lorembam Rameshwar Miteina aikoyasi akana thogi machamasuni haiduna sautok sabani yaroi hauziki mirol asi meika bachinjakta ngauduna leiriba sidagi nanthoknaba hotnaba amadi mising hengatnaba chadanauda marang kaihanaba honabasu tangai fadaba leiri haike Lamsang Bazar dagi Kurkul Faubagi Lambi Semdabadagi Lambi Thingbagi Kongjang Sangshilagani Haina Real United Club Organization na Lautokre Kilometer manga sangba lambi asi lamsang amasung sekmai kendra ani faunariba lambi ni lengak na matam sang na yengsin bidabadagi phibam soklaba lambi ama oire masina asat awok sing extend toina thokle lambi asi anoba lengak na Mars kun fawagi manungda semba haudrabadi miyam amadi club mayam punsinduna lambi thingbagi khongjang sangshilagani Amaromda Real United Club Organization na kodba lamdeng khunawdagi chirang kangchup chingkhong fawagi manungda leiriba khungang lekai pumnamakna yausang manung numit mangani sports ki thauram pangthokpa natana yausangi mingda chaksa haijanaba lambida paisa thatpa holi satpa meika banisa sejinaba yaroi numit mangani dagi hena thabal chongba yaroi haike Anoba Chief Minister amadi anoba lengam asina atuba matamda Maski tangkun sidagi sembiba bidrabadi Maski tangkun gi matung dagi koi gi semai kendra lamsang kendra ani sigi manungda leiba koi gi club nifuni koina honba sukumba dore United Club Organization amadi kendra ani sigi manungda leiba praja sing achiga loinana lambi thingbagi kongjang achi changjel lagani she sachina thamanjong ba chisu numit mangani tagi hena
चोंबा तौबीदनबा कोई रुकोगी साइतगी अपील तौजरी कोईगी थाबन चोंबा तारबसु थेंगबदा नुमिदांगी पारोदगी हेना मिनिट अमा फावबा चोंदबीदना थाबदा तो पिनबा कोईना रुकोगी साइतगी अपील तौजरी हौखिबा मे इंग्लिश ngani kulumdagi me ahumda thokiba kanglupki irang aduna maram oiraga lanjenna duna leirubadagi yumda hanjinduna leiraba torbung gp ward number 2 phogawchau ikhai maning leikai gi leiriba praja singi oina lengana saba horaba yum singi phibam kumbi sgi mla na luchingduna department ki miyoi sing yauna yengsin khre yengsinba aduda bdo moirang hemam riki bjp kumbi mandal gi president esangosana Secretary W. Thoiba, Organization Secretary and Open Draw Amadi, Manipur Police ki Makok Thongba Officer Singh Susarukya ki. Yengsin baduga mari lenana MLAS Prem Chandra na haikibada thogliba iranga duna maram oiraga yum thadok tuna lanjena kiba singnasu government asina kanna khona duna yumda hanjinba yaraba singna yumda hanjinna ba khona biro government ki maikai dagi yum saba haungna ba paisa phanglaba singnasu yum saba hobiduna hanagi ing tappa mausagi Manipur amadi ing tappa kumbi AC amadi ing tappa torbung GP adu ohenbada praja miyamgi chawraba thodang lei haike कोई तोान बा कोई हंजन बे यार बाई केंद्र की आई कॉन्स्टिट्यूंसी असि हंजन बे आबा कोई गवर्नमेंट दगी पैसा फंगबसिंग कोई याम थुना 1 नंबर 2 दा पेट्रोल जीपी 1 नंबर 2 दा तवसमाइना 1 नंबर 1 सु 3 सु 4 सु कोई हंजन बे याना तवबिरो आई अथु मतम दा आई सा यावना डिपार्टमेंट मी यावना आई चेक तव लाक्सरनी अदुना मसी आइना लाक्तिंगे की ममांग दा यार मखे 1 नंबर 2 दा तवबिरो समाइना कोई सेम बा कोई आया मन सेमंग ने लवी मौसागे अखोई केंद्र दा अखोई दम दा कोई इरे कायदा प्रमुख जी कोई तोान फंड मैप से आई प्रमुख जी पिटम इसमाइना तोान फंड जन बे आदि साइना जन बे आरि से को कोई खाना याने इनस्टिट्यूट लवरगा कोई नाम जन से अदुगा मौसागे मणिपुर इंग तप कोई कुंबी असेंबली कॉन्स्टिट्यूंसी इंग तप कोई प्रमुख जी पिदो वइनो फना बदा मयाम से सौबा मयाम की थौदांग लई अदु यारि मखै कोई लोसनदरो मयाम लोसु कोई लोसन होनरसी सेम दरो मयाम ले सिंग दो सेमबिरो हाइबसिमा आई मीडिया तुंदा पिटम Hayeng Mars ahumdagi nuit mangani chupna state sige pham khuding da pangthokadoriba yausang sports na lakpada mai park na sports pangthokpa amasung state sida ingthaba purakpa oirashanu haina Manipur Olympic Association gi former vice president amasung Human Rights Commission gi former member NG Nongai na yafa paujel piri maki paujel da lamyan ba irabot na yausang sports hauduk lambani sports na masamo faba wakhal pukning chawkhatpa tengbang na ba yelho nat yokhatpa amana amabu ikai khumnaba nungsinaba amato oiba marebak nungsiba manaba khunai ama sengwapangame lamdam sigi yelho ngegi masana sing hongdong nyaw tong tongdrumbi mai lobi karobi ipa ipu son saba haw macha tunal boy kwak seboti kaungnabi uraubi haretu Kutlotpi, Chaite Kotpi, Marum Konbi, Pibul Haibi, Sagol Tongbi, Kayen Amasung Nom Sagai Tom, Matanga Chunana, Satna Pathap Semduna, Yokatse, Peace and Freedom Academy, Tawala Masung Lamyanba, Irabot Memorial School, Langzing Infalna, Yelonga Gimasana Sing Asibu Yokatnaba, Paikaliba Tabak Taurang Sing Tagatle, Magna Olympic, Manipur Olympic Association gi thogai puri ngai dai association na warep loduna government ka wari sana duna takshin badagi government ka khusamna duna English ngani taranipal dagi kanglup chani rom hen bagi mathakta leiba awang nopok state nipan gi Northeast game amasung 2022 dagi Manipur state game pangthokpa hokre game asina awang nopok ta sports revolution purakpa ngamlagani awang nopok state singna matik saba budget hapa amasung matamga chunana sports policy semduna sports yokhatsi haike Poni nungsiba saba kangbu amana longmi gi lam munnaba honari haina local gi convener CS Bijoyna lamfel khunau da leiba mahaki mayum da pangthokiba paumi singa unaba da phongdokre magna makhata na ngarang Manipur Horse Riding and Polo Association na pawgi mi fam pangthoktuna miyam da longmi singbu lan na unaba hotnari makhoina press meet tawriba mafam adusu English singa maga chamapal marfudra hundoi dagi marfudra manga da Manipur government na poni singi machinjak pinana ba pandam da Veterinary and Pony Association da sinakhibani adubu poni farm onthok
tuna makhoigi makutta leibagum mathau tawre matamduda lengaki makhada yamlaba senfam lupa lakh mudra poni masing hengatna ba sinakhiba senfam adu kadai chatkre haiba veterinary amadi association na sengdopirau poni masing lising tara dagi hantharabadi in danger oi hairibani masing thibada lising amaromta ngaikhrabani haujik masing kaya hengalabage hangke o ibobi matamda association da lam ekar kuntrani thoirom se pirami adubu water body sembada yauthokre maduga chawba manaba lam lomi gi asi munnaba honarakibani lam si lamfel police ki io oi banasu tigat pada local gaming da lei khanglabani matu sonba yengduna angam athop pullaga pairiba polo association na munana ba honari englising ani chamapal English ngani taramapal gi August kuntrada SOT Hamjit Kauba amanasu lam khara pata kudakta nongmuda process pumnamak loiraga tasilamba lei matau karamna ingkol onbano haibadu sengdokadabani asumbana joy oi haibadu lakani haike Manipur polo yokhat pase aikoi ni hena pam boni yokhat pase ada thamoi se na yokhat pa pame ba horse riding the polo association na poni thak panate sangon bu yamna nungsi jaba sangon bu thawai nen khanba adagi miyo yam lei adagi ngasi bokta mapunchi chupa polo gi dangte le miyo yam lei mone yam wana sangon ji loi ne sangon ji thak de moida ngasai gi 70 lakh tu gi manung da kyam kai bi ge ba natraga government na moida sangon yok podo lai na ba mapan dagi sajik chen birabra hongna phangan birabra natraga sangon mayam koicha chatuna reise moigi le mam nungai sin birabra hojigi poni farm hari do veterinary gi lamni aduna moina kamai loksalino samai tawna yam organize tawna achau sang sing lam khopana taba shakti sangha corruption gi khudong chabalarga lamje mathang loksalak bane adu masi thingba matam wore adaga lo haibase lairaba michang sangha laijidabagi chu akanba achau sang huran ba sing chu cham anai se masi utkani majai khoi se yamna achum chapa pamjabane tawaiba political administrative corruption ki culture jina akhoi da ngasi kanamta leijidraba itu imang ison sonbagi feeling mo lerise masi leiroi dabani lo da thajaba thamsi aigi michang sangha leitrasu aina jami na khallagadi mado thauna leina akhoi hingsi Thogal Marub Jafir Bon Haila Kandina Sinduna Humudra Suba Imaning Singbat Numit Ngak Pathoram Ngasi Yaifa Sanglen Thogal Marub Laishram Kun Mamang Lekai the Pangthokre Thoramadu da Lupki President Nepram Monindra Naurem Vidyasagar Asem Mani Kolyan Goswami El Jampalal Hawam Manishna Bimola Sarma Amadi Songtham Babutona Chingbana Sarukyake Thoramadu da Lupki Firal Chinkat Pagaloinana Maitei Imagi Mafamda Lai Sukatke Tungda Mairoi Singi Saireng Sing Saidinaba Amadi Akhanaba Miyoi Singda Ikai Kumnaba Utke Sing and Sun Publication Jari Bona Putokpa Lyric Sing Wari Macha Laibakna Tamba Taho Bakara Amadi Karmana Dharmani Haiba Saireng Lyric Sing Asini Thoramadu da Sarugyaki Singna Wafam Kayasu Fongdokna Ke February Kuntarukta Manipur Police na Kumal Lampak area dagi fare hariba oinam Dhananjoy Chei Kuntra Taruk Apokpa Otomba Amadi Liwa Road Maibam Lekai Amadi Tang Kuntareta Thongzu Patu Makha Lekai Mayum dagi fare hariba Khuraizam Rojit Kumar Chei Kuntra Taret Apokpa KS Koba hariba Miyo Ani Asi Nongmagi Suzanomzaraga Hingzaba Micham Sinmi Ngaktani Makoi ani Pripak Progressive Amadi Red Army gi Thabak Thauram Amataga Mari Leinadi Haina Lona Thingraba Lubasigi Assistant Publicity Secretary L Ningsingbagi Cherol Amada Sengdorakle Hoji Pawgi Marathana Atena Brand Lokchari Admission open. Capsule Medical Course for NEET UG 2026. Crash Engineering Course for GMains 2026. Class 11 Foundation, Council, CBSE, NEET, UG and GMains. Come and complete your dreams. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudakta phanba ngamlaba Kapidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon Cup Syrup thakpiu Kapidon Cup Syrup Miron mangamdaba hanna abortion chatpa chahi thengna yom panba tup phunba nupa gi asonda leibana angang oiba ngamdaba singidamak maipakpi fertility center with IVF na khudongchaba kaya pizari haukiba chahi anida IVF success rate 60% leikhi appointment ki damak call tawbirau Dada
Ibe makigano. Asa betamo. Sige yumse next TMT na checksin na laksilaga tamko banine. Dadarang se juhar habaga amta kidrabo. Asumna mayamna na machalbo ngapshan dugum. Masigi yumasibu asoya ngan kokadabatagi next TMT na ngapseli. Next TMT juhar habading ngakok na nabasemani. Zaman technology siya na bana concrete katok na tinaba matamda kapamil amuk kuhena hengal adli. Next TMT strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Adoni hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Breaking matungna ma'am taram nokchari makhata ba pauda ICAR Ninfed Kolkata gi sponsor makhada Krishna Vigyan Kendra Thawalna haukiba February kundagi hauduna extraction processing value addition and product development from pineapple leaf fiber haibasida nimit tarani chupna KVK Thawal gi training hall da chatarakiba skill development training program nga solution kre Thawal amadi Kaksing district ki khangatlaba hisabi kayana saruk yaduna pangthokiba training program lotion bagi thoramda DC Thawal Y Robita KVK Thawal gi head su OEDB senior scientist in charge Dr. KS Premlata amadi handlooms and textiles Manipur gi director Ijitena akhanaba mithung sing oike training singna puthokpa ki homanadagi semba fi amadi lang semliba training adu yengsinbaga loinana saruya kiba training singda certificate singye thoke DC Thawal Yumnam Robitana ki homanadagi lang sungbagi mawong asi pak sanna tongnadriba adubu mai di pak laba ama oibana asigumba makhalgi lang semba fi saba asi pak sanna pangtokpa ngamnana ba honasi haike handlooms and textiles Manipur gi da incubation center hangduk piduna makoi bu hena puning thogat pa tangai fade haiba wafam sing phongdokhe What exactly waste to wealth aina tawibase akoi langse ki tawba pochai myam si koina ji kamaina si season laraga kamaina se maga sidagi koi livelihood ama tan bangam gadage haibado to gi pangthokpagi training se I think so it's not like atopa jaga da tawbanate chise encourage tawbiraga moi gi koi handloom and textile gi da incubation center aina hangu matamda part of the incubation center o hen BUC potse so that atopa mi myam so china myamda chise sandoga akoi sidagi amuhenna akoi sidagi kanaba lobo ngambo oise atugi tawbani Mayang Imphal Siki Manung da Leiba Youth Sports Welfare Association YSWA Sabung Company gi Nauna Saba Club ki Sanglen ngasi MLA Kongkham Rovindrona miyam da kushin na kre YSWA gi President Jurembam Koireng Mayang Imphal Municipality Council gi Ward number 13 gi Councillor Thokchom Ito BJP Mayang Imphal Mandal gi President Irom Robi amadi Club Maira Paibi gi miyoi kyana saruk yakhiba thoromadu da MLA Kongkham Rovindro Meiteina Furubasi Pukchel Chauba Atopa Furubka Khatna Chainaba Nungainadaba Leirabasu Madubu Ngakpiba Kauthokpa ngami Aikoi Masel gi Marakta Pukchel Sauthoknaduna Apunba Pangal Ama Sagat Mineragadi Ima Leiba Kanba ngamgani Magna Makhatana Nongju Tha Laktunai Ising Sauraba Matamda Awaba Maknadanaba Matam Leiringaida Chekshil Hobuna Fai Turelgi Mapal da Sariba returning wall asi chahi sangna chatkadabani adubu hana saramliba asi kuina chatriba karigino hauzik contractor singna sariba returning wall asi lekai da leiriba miyamna quality leina sabra haina yengsin biu haike Imalayba kansi hai green truk mo tanda I payo ka ko pe yaro Imalayba ka ba kandu Imalayba kansi hai ai ye pangulu to ba phata hobi ni pam no to pa mo to ba mo da sun ba to ta di ko kandu no mo Imalayba kansi hai ba di ko me sen ta na ta kham da ba ta ma ta ni akoi me ta ma ba tu sina sa na le kan da Imalayba se kandu no ni da kana kari to du no MLA Congressing Sarkar Congressing Department Congressing Elon Thatu Verdi kasi to mitung thuri ba akoi myamna responsible person mo verga responsibility lo kan ni akaba punai ma akaba lekai ma akaba jaga ma akaba Manipur se nondu
Alumni DM College of Science 12 1996 amadi 1999 TDC batch na ngasi faubada Kangluki irangda awaba taraba IDP singda mateng panglakpagi makha tarakpa oina ngasi su kumbi kendragi manungda leiriba relief camp ta leiriba IDP sing khaktagi oiba all kumbi kendra relief camp cup 2026 kam sports meet ama kumbi terakha public ground pangthokre terakha youth club TYC kumbina silaga Alumni DM College of Science 12 1996 amadi 1999 TDC batch na achangba pumnamak sponsor tawduna sinkiba thorom aduda marathon football amadi yellow masana kaya ama pangthoke football match ta winner na kumbi terakha relief camp na winner oiduna lupa sing taragi case ka loina na rolling trophy amadi certificate kusinaki idhai khunau relief camp team na runners taduna lupa sing taret ka loina na certificate amadi man of the match ta lupa sing ahum best player da lupa sing anigi prize piduna relief camp sing adugi IDP sanaroi sing mupungning thagotki makha tana relief camp sing da leiriba IDP angang sing da furit firon shirt sing amadi angang singi kids item kayasu Alumni DM College of Science 12 1996 amadi 1999 TDC batch ki maikei dagi yentokpagi thoram amasu pangthoke alumni gi active member YC Club ki General Secretary Rogers na haikibada asiguma relief camp ta leiriba angang sing asigi dama khanbiduna alumni na honariba thodang ase suki matik thagat ningai ni alumni na tawriba asumna irei chapum namakna IDP sing asigi dama leptana honarak lagadi makoida pangal thauna hen laktuna makoida leiramba phataba wakal kaya ama tungoinaram laga afaba lambi amada sangsinba ngamgani haike Annual Annual Aquatic Excellence Gathering Pangtokre Langthaba Lep Makale Kaida Leiba Chumthang Sana Pungda Pangtokpa Thoramaduda Siza Communication gi MD KS Loyangamba Commerce School gi Principal TS Dev Chandra Swimming Coach L Santos Floater Amadi Floater Singi Imung Manungna Sarukya Ke Thoramaduda Floater Singi Photo Yauba Calendar Amasu release Toke Amadi 2025-2026 that National Amadi International Thakta Medal Lokiba Floater Singbusu Achamakutol Piduna Pungning Thagot Ke Haujimaru Pau Amukhana Pizeri Excise Department ki thabak thoram singda Sijinagadaba Mahindra Bolero Camper Manga Chief Minister YKM Chana flag of Tawduna Department ta kushin na kre Amadi Taramanga Suba Journalist Sports Meet Senglaba Kangla Lai Famlendagi Maira Loduna Hodo Kre Fabio and the Ice to be a piece of Palma transmission. Miang Tabili was Simum Kahana Kurumjani.